ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯗꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯁꯇꯝ ꯅꯥꯎꯔꯦꯝ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤꯂꯤꯁꯨ ꯃꯄꯨꯛꯅꯤꯡꯗ ꯆꯠꯂꯔꯣꯏ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯔꯣꯖꯤꯒꯤ ꯀꯥꯗꯨꯗꯪ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯔꯣꯃꯥꯅ, ꯂꯤꯂꯤ ꯅꯪꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯌꯥꯝꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯪꯒꯤ ꯀꯀꯥ ꯈꯣꯏꯒ ꯈꯔ ꯂꯣꯏꯁꯤꯟꯕꯤꯅꯔꯝꯃꯨ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯡꯀꯨꯏ ꯀꯨꯏꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯟ ꯂꯩꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯄꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 11:13 ꯆꯠꯂꯦ꯫ ꯂꯤꯂꯤ ꯇꯨꯝꯕ ꯌꯥꯗ ꯍꯣꯁꯇꯦꯜꯗꯨꯒꯤ ꯄꯤꯛꯇꯛꯄ ꯒꯥꯔꯗꯦꯟꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩ꯫ ꯑꯇꯩ ꯁꯥꯇ꯭ꯔꯤꯁꯤꯡꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯔꯣꯖꯤꯁꯨ ꯉꯁꯤꯗꯤ ꯖꯨꯂꯤ ꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯈ꯭ꯔꯦ꯫ ꯂꯤꯂꯤ ꯆꯠꯂꯝꯕꯗꯒꯤ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯈꯠꯂꯛꯄꯗ ꯔꯣꯖꯤꯒꯤ ꯀꯥ ꯃꯄꯥꯗꯨꯗꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯍꯣꯁꯇꯦꯜ ꯀꯣꯔꯤꯗꯣꯔꯔꯣꯝꯗ ꯐꯠ ꯆꯪꯁꯤꯟꯈꯤꯕꯗꯨ ꯎꯍꯧꯔꯦ꯫ ꯂꯤꯂꯤ, ꯀꯅꯥꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯩꯁꯤꯟꯈꯤꯗ? ꯃꯄꯥꯁꯤꯗꯤ ꯔꯣꯖꯤꯒꯤ ꯀꯥꯅꯤꯅ꯫ ꯑꯗꯨꯗꯒꯤ ꯂꯤꯂꯤꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯁ꯭ꯇꯤꯌꯔꯗꯨ ꯇꯞꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯇꯝꯅ ꯀꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯐ꯭ꯂꯣꯔꯗꯨꯒꯤ ꯀꯣꯔꯤꯗꯣꯔ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯐꯠ ꯂꯥꯎꯅ ꯔꯣꯖꯤꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯂꯤꯅ, ꯑꯣ ꯅꯪꯁꯨ ꯑꯩꯒꯤ ꯏꯪꯒꯤꯠ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯣꯏꯔꯦ? ꯐꯩ, ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯂꯤꯂꯤ ꯆꯦꯛꯃꯣꯛ ꯂꯥꯎꯗ ꯅꯥꯆꯣꯟ ꯄꯤꯛꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯔꯣꯖꯤꯒꯤ ꯊꯣꯡꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯃꯆꯤ ꯈꯖꯤꯛ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯕ ꯎꯔꯦ꯫ ꯂꯤꯂꯤꯅ, ꯑꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯑꯩꯅ ꯅꯪꯕু ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯂꯤꯂꯤ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯃꯈꯣꯟ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯃꯈꯩ ꯌꯥꯝꯅ ꯇꯞꯅ ꯏꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯃꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯇꯨꯝꯂꯝꯗꯕꯗꯨꯗ ꯔꯣꯃꯥꯅ, ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎꯕ ꯇꯨꯝꯗꯅ ꯇꯣꯏꯂꯦꯠꯀ ꯆꯪꯈ꯭ꯔꯤꯕ꯭ꯔꯥ ꯖꯥꯠꯂꯥ? ꯔꯣꯃꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯗꯨ ꯇꯣꯏꯂꯦꯠ ꯆꯪꯂꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯔꯣꯖꯤꯁꯨ ꯖꯨꯂꯤ ꯈꯣꯏꯒꯤ ꯀꯥꯗ ꯁꯨꯃꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯔꯣꯖꯤꯒꯤ ꯀꯥꯗꯨ ꯃꯩ ꯃꯨꯊꯠꯇꯨꯅ ꯊꯝꯕꯅ ꯑꯗꯨꯝ ꯃꯝꯂꯦ꯫ ꯂꯤꯂꯤꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯥꯗꯨꯗ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠꯇꯪ ꯂꯤꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯤ ꯑꯃꯈꯛ ꯔꯣꯖꯤꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕꯒꯨꯝ ꯎꯏ꯫ ꯂꯤꯂꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣ ꯂꯣꯟꯆꯠ ꯆꯠꯄꯤꯅꯤꯅ ꯄꯥꯈꯠꯅ ꯑꯩꯕꯨ ꯎꯈꯤꯗꯅꯕ ꯍꯣꯠꯅꯕꯗ ꯀꯥꯁꯤꯒꯤ ꯊꯣꯡꯁꯤꯐꯥꯎꯕ ꯂꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦꯕ꯫ ꯐꯩ꯫ ꯂꯤꯂꯤꯁꯨ ꯀꯥꯗꯨꯗ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯤ ꯃꯤꯗꯣ ꯃꯆꯤ ꯂꯦꯡꯗꯦ꯫ ꯂꯤꯂꯤ, ꯐꯩ ꯇꯨꯝꯁꯤꯟꯅꯕꯅ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯗꯨꯗꯒꯤ ꯂꯤꯂꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯆꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯐꯩꯖꯨꯞꯇꯨ ꯆꯤꯡꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯃꯇꯣꯝꯇ ꯘꯝ ꯂꯥꯎꯅ ꯆꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯂꯤꯂꯤ ꯃꯃꯥꯏꯗꯨ ꯊꯣꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯐꯃꯨꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯩꯖꯨꯞꯇꯨ ꯐꯠ ꯆꯤꯡꯊꯣꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯤꯒꯤ ꯐꯤꯕꯝꯗꯧꯅ ꯇꯧꯕ ꯇꯨꯝꯂꯒ ꯂꯩꯈꯤꯕꯗꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯤꯂꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯕꯒꯨꯝ ꯃꯁꯥꯗꯨ ꯃꯇꯣꯝꯇ ꯃꯈꯨꯠꯀꯥꯗꯨ ꯅꯥꯟꯊꯖꯩ꯫ ꯃꯇꯝꯁꯤꯗ ꯕꯥꯠꯔꯨꯝꯗꯨꯗ ꯏꯁꯤꯡ ꯇꯞ ꯈꯤꯇꯪꯗꯤ ꯀꯨꯡꯅ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯗꯤ ꯇꯥꯏ꯫ ꯕꯥꯠꯔꯨꯝꯗꯨ ꯃꯩꯁꯨ ꯏꯉꯥꯟ ꯉꯥꯜꯂꯤ꯫ ꯂꯤꯂꯤꯅ, ꯑꯣ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯥꯔꯤ? ꯐꯩ ꯈꯪꯒꯅꯤꯗꯅ꯫ ꯑꯗꯨꯗꯒꯤ ꯂꯤꯂꯤ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯕꯥꯠꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯈꯪꯏꯟ-ꯏꯟꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯃꯉꯛꯇꯨ ꯐꯠ ꯂꯤꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯁꯤꯡ ꯇꯦꯞꯇꯨꯗ ꯏꯁꯤꯡꯁꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯔꯣꯃꯥ ꯑꯃꯨꯛꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯂꯩꯀꯣꯜꯂꯣꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯒꯦꯠ ꯃꯆꯤꯒꯤ ꯄꯤꯛꯇꯛꯄ ꯒꯥꯔꯗꯦꯟꯗꯨꯒꯤ ꯃꯇꯣꯟ ꯑꯣꯏꯅ ꯁꯥꯔꯤꯕ ꯑꯄꯤꯛꯄ ꯐꯨꯔꯥ ꯃꯔꯨꯝꯗꯨꯗ ꯃꯤ ꯑꯃꯈꯛ ꯐꯠ ꯆꯠꯈꯤꯕꯒꯨꯝ ꯎꯔꯦ꯫ ꯔꯣꯃꯥ ꯃꯈꯣꯡꯗꯨ ꯐꯨꯔꯥꯗꯨꯗ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯤꯂꯤ ꯕꯥꯠꯔꯨꯝꯗꯨꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥꯒꯤ ꯃꯃꯤ ꯇꯥꯗꯕꯤꯗ ꯊꯣꯏꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯕꯗ ꯈꯪꯃꯟꯗꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯔꯣꯃꯥ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯛ ꯂꯦꯞꯄꯤ꯫ ꯔꯣꯃꯥꯅ, ꯍꯩꯁ, ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯂꯤꯂꯤꯒꯤ ꯅꯠꯇ꯭ꯔꯕꯅꯦ, ꯀꯗꯣꯝꯗꯒꯤꯅꯣ? ꯆꯦꯔꯛꯁꯤꯗ ꯑꯃꯨꯛꯁꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯔꯣꯃꯥꯅ ꯈꯪꯂꯦ ꯃꯊꯛꯂꯣꯝꯗꯒꯤ ꯂꯥꯎꯔꯛꯄꯅꯤ ꯍꯥꯏꯕ꯫
ꯃꯤꯀꯨꯞꯁꯤꯗ ꯔꯣꯃꯥ ꯈꯣꯡꯂꯩ ꯊꯨꯅ ꯁ꯭ꯇꯤꯌꯔꯗꯨ ꯇꯞꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯂꯤꯂꯤꯁꯨ ꯕꯥꯠꯔꯨꯝꯗꯨꯗꯒꯤ ꯃꯁꯥꯗꯨ ꯑꯈꯤ ꯑꯈꯪ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯄꯗ ꯔꯣꯖꯤꯒꯤ ꯐꯃꯨꯡ ꯃꯄꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯧꯁꯤꯟꯕꯒꯨꯝ ꯎꯞꯅ ꯇꯥꯏ꯫ ꯔꯣꯃꯥꯁꯨ ꯁ꯭ꯇꯤꯌꯔꯗꯨꯗ ꯆꯦꯟꯈꯠꯂꯛꯄ ꯂꯦꯞꯇꯦ꯫ ꯂꯤꯂꯤ ꯇꯨꯔꯝꯕꯗꯨꯗꯒꯤ ꯑꯃꯨꯛ ꯊꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯒꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁ꯭ꯇꯤꯌꯔ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯔꯣꯃꯥꯁꯨ ꯐ꯭ꯂꯣꯔꯗꯨ ꯌꯧꯔꯗꯨꯅ ꯀꯣꯔꯤꯗꯣꯔ ꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯒ ꯃꯅꯥꯎꯅꯨꯄꯤ ꯂꯤꯂꯤꯒ ꯘꯝ ꯂꯥꯎꯅ ꯊꯦꯡꯒꯥꯏꯅꯩ꯫ ꯑꯅꯤꯃꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤ ꯑꯈꯪ ꯐꯥꯎꯅꯩ꯫ ꯃꯤꯀꯨꯞꯁꯤꯗ ꯂꯤꯂꯤꯅ ꯍꯥꯡꯗꯣꯛꯂꯝꯕ ꯔꯣꯖꯤꯒꯤ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯃꯊꯟꯗ ꯇꯞꯅ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯇꯨꯅ ꯃꯆꯤ ꯈꯖꯤꯛ ꯀꯥꯗꯨꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯣꯃꯥ: ꯀꯅꯥꯅꯣ ꯑꯊꯦꯡꯕꯁꯤꯗ? ꯂꯤꯂꯤꯅ: ꯆꯦ, ꯑꯩꯅꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯂꯤꯂꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯔꯣꯃꯥꯅ: ꯂꯤꯂꯤ, ꯅꯪ ꯀꯩꯗꯧꯔꯦ? ꯍꯥ? ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯦ ꯑꯊꯦꯡꯕꯁꯤꯗ ꯍꯥ? ꯂꯤꯂꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯠꯇ꯭ꯔꯤ, ꯌꯥꯈꯩꯒꯥꯗꯨ ꯅꯤꯛꯄ ꯃꯈꯩ ꯃꯁꯥꯗꯨ ꯐꯠ ꯐꯠ ꯍꯥꯏꯒꯨꯝ ꯅꯤꯛꯀꯨꯝ꯫ ꯂꯤꯂꯤꯅ: ꯆꯦ ꯊꯣꯏ, ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯔꯣꯖꯤꯒꯤ ꯀꯥꯗ ꯊꯤꯟꯗꯨꯅ ꯍꯥꯏ꯫ ꯔꯣꯃꯥ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯁꯥꯒꯤ ꯃꯆꯤꯟꯕꯥꯟꯗꯨ ꯊꯝꯗꯨꯅ ꯔꯣꯃꯥꯅ ꯃꯤ ꯇꯥꯈꯤꯅꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ꯫ ꯂꯤꯂꯤꯁꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯔꯣꯃꯥꯅ: ꯂꯥꯎ ꯃꯈꯥꯗ ꯀꯨꯝꯂꯁꯤ꯫ ꯑꯗꯨꯗꯒꯤ ꯃꯆꯦꯅ ꯃꯅꯥꯎꯕꯨ ꯀꯣꯟꯗꯨꯅ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯂꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯗꯨꯃꯛ ꯃꯔꯩ꯫ ꯔꯣꯃꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯔꯣꯃꯥꯅ: ꯆꯦ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯆꯦꯆꯦ ꯂꯩꯁꯤꯗꯤ, ꯄꯥꯈꯠꯀꯅꯨ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯂꯤꯂꯤ ꯃꯆꯦꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯔꯣꯃꯥꯅ ꯌꯥꯝꯅ ꯇꯞꯅ: ꯌꯦꯡꯉꯨ ꯆꯦꯆꯦ ꯋꯥ ꯍꯩꯒꯦ, ꯅꯪ ꯀꯗꯥꯏꯗ ꯆꯪꯂꯨꯏ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯣꯏꯒ ꯄꯜꯂꯤꯕꯗꯤ? ꯆꯦꯆꯦꯅ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯂꯤꯂꯤ: ꯆꯦ, ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯂꯩꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯃꯤ ꯍꯥꯠꯀꯅꯤꯌꯦ, ꯀꯞꯂꯤ ꯂꯤꯂꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯃꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯉꯝꯗꯦ꯫ ꯔꯣꯃꯥꯅ: ꯌꯦꯡꯉꯨ ꯆꯦꯆꯦ ꯋꯥ ꯍꯩꯒꯦ, ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ, ꯃꯗꯨꯇꯗꯅ ꯉꯁꯤ ꯅꯪꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯅꯗꯣꯝ ꯆꯥꯛꯆꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯂꯒꯗꯕꯅꯤ꯫ ꯆꯦꯆꯦ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯒꯗ꯭ꯔꯅꯦ? ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯈꯖꯤꯛꯐꯥꯎ ꯈꯟꯕꯤꯗꯕꯅꯣ? ꯔꯣꯃꯥꯅ: ꯃꯍꯥꯛꯅ ꯈꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯁꯥꯃꯛꯅ ꯑꯗꯨ ꯌꯧꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤ ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯛ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯤꯕ? ꯂꯤꯂꯤꯅ: ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ꯫ ꯔꯣꯃꯥ ꯃꯈꯥ ꯇꯥꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯂꯤꯂꯤꯁꯨ ꯍꯤ ꯀꯞꯄꯤ꯫ ꯔꯣꯃꯥꯅ: ꯂꯤꯂꯤ ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ, ꯍꯌꯦꯡꯁꯨ ꯉꯟꯇꯥ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ, ꯆꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯂꯤꯂꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯃꯆꯦ ꯔꯣꯃꯥꯅ ꯃꯅꯥꯎꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯐꯃꯨꯡꯗꯨꯗ ꯆꯦꯞꯊꯩ꯫ ꯂꯤꯂꯤꯅ: ꯆꯦꯆꯦ꯫ ꯔꯣꯃꯥꯅ: ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯊꯦꯡꯂꯦ, ꯇꯨꯝꯂꯁꯤ ꯍꯥꯏꯔꯒ? ꯂꯤꯂꯤ: ꯆꯦꯆꯦ ꯊꯣꯏ ꯍꯤꯡꯂꯤ, ꯃꯍꯥꯛ ꯁꯤꯗ꯭ꯔꯤ꯫ ꯔꯣꯃꯥ ꯂꯤꯂꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯈꯨꯗꯛꯇꯨꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯨꯗ ꯃꯦꯟꯗꯨꯅ: ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤ ꯇꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯂꯤꯂꯤꯅ: ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯃꯛꯅꯤ, ꯃꯍꯥꯛ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤ꯫ ꯔꯣꯃꯥꯅ: ꯅꯃꯤꯠꯃꯛꯅ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯄꯨ ꯕꯤꯀꯤ, ꯃꯍꯦꯁ ꯑꯃꯗꯤ ꯁꯟꯖꯦꯒ ꯂꯣꯏꯅꯗꯨꯅ ꯅꯪ ꯑꯩꯁꯨ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯄꯨ ꯋꯥꯜ ꯎꯄꯨꯗꯨꯗ꯫ ꯃꯤꯀꯨꯞꯁꯤꯗ ꯂꯤꯂꯤꯅ ꯃꯆꯦꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯔꯣꯃꯥ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯂꯤꯂꯤꯅ: ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯆꯠꯄꯒꯨꯝ? ꯔꯣꯃꯥꯁꯨ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯨꯃꯤꯟ ꯇꯥꯏ꯫ ꯔꯣꯃꯥꯅ: ꯀꯅꯥ ꯆꯠꯂꯤꯅꯣ? ꯁꯥꯎ ꯃꯈꯣꯟ ꯀꯔꯤꯁꯨ ꯇꯥꯗꯦꯅ? ꯂꯤꯂꯤꯅ: ꯆꯦ, ꯇꯨꯝꯁꯤꯟꯕ ꯌꯥꯗꯗꯨꯅ ꯉꯁꯤꯁꯤ ꯑꯩ ꯃꯄꯥꯟꯗ ꯂꯩ, ꯄꯣꯊꯥꯐꯝ ꯊꯤꯗꯨꯅ꯫ ꯆꯦꯔꯛꯁꯤꯗ ꯂꯤꯂꯤꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯊꯣꯏꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯃꯆꯦꯗ ꯇꯝꯂꯦ꯫ ꯔꯣꯃꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯣꯃꯥꯅ: ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏ, ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯤꯂꯤꯅ: ꯂꯨꯔꯤꯕꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯤ, ꯃꯈꯣꯏ ꯂꯩꯅ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯔꯣꯃꯥꯅ: ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯂꯥꯟꯕ ꯅꯠꯇꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯇꯤ ꯃꯇꯝ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯂꯤꯂꯤꯅ: ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯊꯤ ꯐꯣꯡꯕꯁꯤꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯔꯣꯃꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ: ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯏ ꯍꯥꯏꯕꯗꯨꯗ ꯇꯥꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯤꯕꯣ? ꯂꯤꯂꯤꯅ: ꯆꯦ, ꯔꯣꯖꯤꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯍꯣꯡꯗꯣꯛꯍꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯔꯣꯃꯥꯅ: ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ? ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯁꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯂꯣ?
ꯍꯦ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯤ ꯇꯞꯅ ꯏꯪꯅ ꯊꯦꯝꯃꯧꯗꯨꯅ ꯌꯦꯡꯒꯗꯕ ꯃꯇꯝꯅꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯞꯅ ꯆꯤꯕꯣꯟ ꯁꯥꯟꯅꯕ ꯋꯥꯔꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯤꯂꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯤ ꯈꯪꯍꯧꯗꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯔꯣꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯇꯨꯝꯂꯁꯅꯨ ꯔꯣꯃꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯋꯥꯈꯜꯗ ꯍꯟꯖꯤꯟ ꯈꯟꯖꯤꯟꯗꯨꯅ ꯂꯩ ꯄꯥꯛ ꯍꯦꯛ ꯇꯨꯝꯁꯤꯟꯕ ꯌꯥꯗꯦ ꯑꯁꯣꯝꯗꯅ ꯔꯣꯖꯤꯒꯤ ꯀꯥꯗꯨꯁꯨ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯃꯤ ꯀꯅꯥ ꯑꯃꯇꯁꯨ ꯇꯨꯝꯕꯤꯗ꯭ꯔꯦ ꯑꯍꯤꯡꯗꯣ ꯑꯃꯔꯣꯝꯗꯅ ꯔꯣꯖꯤ ꯏꯁꯤꯡꯅ ꯇꯨꯝꯂꯝꯕꯗꯒꯤ ꯇꯨꯝꯂꯤꯉꯩꯁꯤꯗ ꯃꯈꯣꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯔꯣꯖꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯖꯨꯂꯤ ꯑꯃꯗꯤ ꯁꯨꯃꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯣꯡꯗ ꯄꯥꯏꯔꯝꯕꯗꯨꯕꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯔꯣꯖꯤ ꯃꯣꯟ ꯃꯁꯤꯗꯒꯤ ꯐꯣꯟꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯄꯨꯡ 2:36 ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯥꯔꯝꯂꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯆꯦꯛꯃꯣꯛ ꯂꯥꯎꯍꯟꯗꯅ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯄꯒ ꯉꯁꯥꯏ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯆꯤ ꯈꯖꯤꯛ ꯀꯥꯗꯨꯅ ꯂꯩꯍꯧꯕꯗꯨ ꯃꯊꯟꯇ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯖꯈ꯭ꯔꯦ ꯔꯣꯖꯤꯁꯨ ꯊꯣꯡ ꯊꯤꯟꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯟ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯤ ꯃꯇꯝꯗꯨꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯗꯨꯗ ꯃꯨꯁꯤ ꯃꯤ ꯑꯃ ꯊꯣꯡꯖꯤꯟꯗ ꯇꯞ ꯌꯩꯁꯤꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝ ꯔꯣꯖꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯁꯨꯔꯨ ꯅꯣꯏꯊꯣꯛꯂꯤ ꯃꯇꯝꯁꯤꯗ ꯁꯨꯃꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯈꯣꯏ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯁꯨꯃꯤꯁꯨ ꯆꯦꯛꯃꯣꯛ ꯂꯥꯎꯍꯟꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯇꯨꯝꯅꯈꯤꯕ ꯖꯒꯥꯁꯤꯡꯗꯨꯗ ꯂꯩꯇꯨꯅ ꯌꯦꯡꯂꯛꯄꯗ ꯖꯨꯂꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯏ ꯑꯗꯨꯒ ꯔꯣꯖꯤꯗꯤ ꯇꯨꯝꯂꯝꯗ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯔꯣꯖꯤꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯣꯏꯊꯣꯛꯂꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯕꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕꯗꯨ ꯑꯗꯨꯃꯛ ꯎꯔꯤ ꯑꯗꯨꯗꯒꯤ ꯔꯣꯖꯤ ꯀꯥꯗꯨꯗꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯊꯥꯡꯗꯣꯔꯛꯇꯨꯅ ꯃꯥꯅ ꯎꯔꯤꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯤꯒꯤ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ ꯔꯣꯖꯤꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯏꯃꯥ ꯁꯨꯃꯤꯅ ꯍꯦ ꯀꯥꯏꯗꯅꯣ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯅꯁꯥꯗꯨ ꯏꯄꯥꯛ ꯄꯥꯈꯠꯂꯤꯗꯨꯅ ꯔꯣꯖꯤꯁꯨ ꯁꯨꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯆꯅꯤꯡ ꯈꯖꯤꯛ ꯇꯥꯕꯒꯨꯝ ꯔꯣꯖꯤꯅ ꯍꯤꯡꯆꯥꯕꯤ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯤꯍꯨꯟꯒꯥꯁꯦ ꯌꯧꯔꯨꯔꯕꯅꯤ ꯑꯗꯨꯗꯒꯤ ꯔꯣꯖꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯄꯥꯗꯨꯗ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯃꯄꯥꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯔꯣꯖꯤꯅ ꯁꯣꯜꯂꯝꯃꯤ ꯁꯨꯃꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯔꯗꯨꯅ ꯁꯨꯝ ꯁꯨꯃꯤꯅ ꯑꯣ ꯑꯗꯨꯒꯤꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯖꯨꯂꯤꯁꯨ ꯆꯤꯕꯣꯟ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯇꯨꯝꯂꯝꯗꯕ ꯑꯃꯗꯤ ꯊꯣꯡꯁꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯖꯨꯂꯤ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯟꯅꯗꯨꯅ ꯃꯃꯥꯏ ꯒꯞ ꯊꯦꯡꯒꯥꯏꯅꯩ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯏꯈꯪ ꯈꯪꯅꯩ ꯉꯁꯤꯒꯤꯗꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯍꯥꯞꯆꯔꯤꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯤꯕ ꯗꯥꯏꯔꯤꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯗꯨꯗꯨꯒ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟꯇꯨ ꯊꯝꯕꯤꯔꯝꯕ ꯃꯇꯝꯗ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯁꯔꯨꯛꯇ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯄꯤꯛꯅꯤꯛ ꯑꯁꯤ ꯀꯗꯥꯏꯕ ꯃꯐꯝꯗ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯆꯥꯟꯅꯒꯗꯕ ꯑꯗꯨ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ